Chief of Army Staff General UPENDRA DWIVEDI na News Channel AMADA PHONGDOKHIBA WAPHAM sing adu YANINGDABA PHONGDOKTUNA NGARANG NUMIDANG Cocomi gi Lamjing Makha Da Tongan Tonganba Mapham kya da Meira gi Khongchat Chatkhre Khurai gi Tongan Tonganba Mapham kya da su Meira Khongchat Chatkhre Khurai Tinchitrot Khurai Popular School Ayangpali Lerik Ingbam Laikai Lining Thau Awang ba yauna Tongan Tonganba Maikai kya da gi lakpa Meira Paibi sing na Khurai Lamlong Bazar da punki Mapham adu da Meira Paibi sing adu ni human tent sem du no kholau kya su lauke Meira Khongchat adu da saruk yakhibi livestream rana bala kobi Meira Paibi amana hai lamdam masida thokliba lan asda kuki khulai paiba singna maitai da atamna no onsin duna lan chatharakpa abhaba makal hi khulai sijinarakpa drone bombing chatharakpa amadi missile attack phawba chathaduna misi mina thoklaklaba phawba da Chief of Army Staff General UPENDRA DWIVEDI na TV channel amada loba interview amada Manipur da drone bombing tawba laite abhaba makal ki khulai paiba miyoi sing changlakba laite haiba wafam kya Thamkhiba asi yamna laibak thiba amani Government of India na Manipura sanariba proxy war asi khudakta lepiu lengak yeng changbak ngamloidaba oirabadi lairiba Central Security Force loinamak halan bikro hainasu makna makatana phongdokhi